ꯊꯣꯛꯅꯕ ꯂꯩꯌꯦꯕ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯒ ꯍꯣꯏ ꯆꯤꯡ 6-7 ꯀꯥꯎꯗꯣꯏꯅ ꯁꯨꯝ ꯍꯩꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯦꯟꯒ ꯌꯥꯎꯔꯝꯗꯗꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ 오케이 ꯐꯖꯔꯦ ꯌꯥꯔꯦ ꯊꯥꯡꯗꯁꯦ ꯁꯤ ꯂꯣꯏ ꯍꯥꯞꯆꯟꯕꯗ ꯌꯥꯔꯦ ꯈꯤꯇꯪ ꯀꯩꯀꯣ ꯌꯥꯅꯤ ꯌꯥꯅꯤ ꯌꯥꯔꯦ ꯑꯃ ꯄꯥꯏꯈ꯭ꯔ ꯂꯣꯏꯔꯦ ꯁꯤꯗꯤ ꯁꯤ ꯑꯃ ꯄꯥꯏꯈ꯭ꯔꯗꯤ ꯌꯥꯔꯦ ꯀꯣꯟꯅꯒꯗ꯭ꯔꯥ ꯆꯠꯂꯛꯀꯅꯤ ꯀꯣꯡꯕ ꯌꯨꯝ ꯆꯤꯟꯕ ꯋꯥꯠꯅꯤꯗ ꯅꯪꯗꯣ ꯆꯠꯅꯤ ꯆꯤꯟꯕꯗꯤ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯌꯥꯔꯦ ꯆꯥꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯆꯥꯔꯛꯀꯅꯤ ꯐꯥꯔꯁ ꯀꯩꯅꯣꯗꯣ ꯀꯦꯔꯣꯁꯤꯟꯗꯣ ꯍꯥꯞꯆꯟꯈ꯭ꯔꯦ ꯀꯦꯔꯣꯁꯤꯟ ꯍꯥꯞꯆꯜꯂꯣ ꯊꯥꯡꯗ ꯍꯥꯞꯈꯤꯗꯣꯏꯅꯤ ꯁꯤ ꯄꯥꯏꯁꯦ ꯀꯩꯅꯣ ꯐ꯭ꯂꯥꯁ ꯍꯥꯞꯆꯜꯂꯤꯗꯨꯅ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯆꯩꯔ ꯑꯗꯨꯝ ꯌꯥꯔꯦ ꯍꯤꯡꯁꯦ ꯁꯣꯝꯗ ꯃꯩꯅꯝ ꯄꯥꯏꯁꯤ ꯁꯦꯡꯉꯣꯏ ꯑꯁ ꯌꯥꯗ꯭ꯔꯦꯍꯦ ꯃꯦꯃꯣꯔꯦꯕꯜ ꯗꯦꯅꯦ ꯌꯦ ꯃꯨꯊꯠꯂꯣ ꯚꯥꯏ ꯃꯃꯨꯡ ꯅꯪꯒꯤꯗꯨꯗꯤ ꯇꯣꯝ ꯇꯥꯡꯈꯨꯜ ꯑꯃꯩ ꯇꯣꯝ ꯇꯥꯡꯈꯨꯜ ꯅꯪꯒꯤꯗꯤ ꯑꯣꯅꯦꯁ ꯑꯣꯅꯦꯁ ꯀꯦꯃꯦꯔꯥ ꯄꯥꯏꯕ ꯅꯨꯄꯥꯗꯤ ꯌꯥꯎꯗꯦ ꯍꯦꯛꯇ ꯀꯞꯈꯠꯂꯣ ꯃꯦꯟ ꯔꯣꯗ ꯃꯤ ꯄꯥꯝꯕ ꯍꯦꯛꯇ ꯉꯥꯏ ꯅꯣꯏꯅ ꯌꯥꯝ ꯋꯥꯁꯤꯜꯂꯛꯀꯅꯨ ꯃꯣꯏꯕꯨꯡꯗꯒꯤ ꯍꯥꯏꯕꯗꯤꯀꯣ ꯃꯦꯟ ꯔꯣꯗ ꯌꯧꯔꯦ ꯄꯣꯠ ꯆꯩ ꯂꯧꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯥ? ꯄꯣꯠ ꯆꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯆꯥ ꯂꯩꯕ꯭ꯔꯥ ꯆꯥ ꯊꯛ ꯌꯥꯕ ꯑꯁ ꯉꯉꯥꯡꯗꯤ ꯂꯣꯏꯔꯦꯅꯦ. ꯍꯩ ꯃꯍꯤ ꯇꯧꯒꯦ ꯍꯩ ꯃꯍꯤꯒꯨꯝꯕ ꯂꯩ. ꯑꯣꯏꯔꯁꯦ ꯄꯥꯏ ꯄꯥꯏ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯧꯕ꯭ꯔꯨ ꯃꯇꯣꯟ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯃꯌꯥꯝꯅ ꯂꯦꯛꯅꯕ ꯏꯃꯣꯏꯅꯨ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ. ꯏꯃꯣꯏꯅꯨ ꯀꯩꯅꯣꯝꯗꯤ ꯍꯥꯏꯕꯅꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯦꯟꯗ ꯈꯟꯒꯦ ꯇꯧꯔꯤ. ꯃꯩ ꯁꯣꯝꯗ ꯗꯔꯀꯥꯔ ꯇꯥꯏ ꯚꯥꯏ. ꯎꯠꯂꯨꯅꯦ. ꯅꯨꯡꯁꯤꯠ ꯁꯣꯝꯗꯒꯨꯝꯕ ꯑꯣꯏꯗ꯭ꯔꯕ. ꯑꯗꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯡꯁꯜꯂꯨꯀꯣ. ꯆꯤꯡꯉꯒ ꯐꯖꯅ. ꯑꯗꯨꯒꯤꯗ ꯅꯪ ꯍꯥꯟꯅ ꯌꯨꯡꯉꯨ. ꯀꯧꯕ꯭ꯔꯨꯗ ꯍꯪꯉꯣꯏ ꯑꯁꯪꯕ ꯂꯩꯇ꯭ꯔꯣ? ꯀꯧꯕ꯭ꯔꯨꯗ ꯍꯪꯉꯣꯏ ꯑꯁꯪꯕ. ꯌꯧꯅꯤꯡꯉꯦ. ꯋꯦꯗꯔꯁꯤ ꯄꯨꯔꯥ ꯍꯅꯤꯃꯨꯟ ꯋꯦꯗꯔꯅꯦ ꯍꯦ. ꯃꯤ ꯂꯩꯔꯦ. ꯋꯤꯇꯤ ꯏꯃꯣꯏꯅꯨ ꯊꯦꯜ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯍꯪꯉꯣꯏ ꯑꯁꯪꯕ ꯉꯥꯛꯇꯅꯦ. ꯅꯝꯖꯜꯂꯨ. ꯂꯩꯅꯦ ꯍꯪꯉꯣꯏ. ꯃꯣꯏꯅ ꯁꯪꯗꯣꯏꯅꯦ. ꯁꯤ ꯄꯨꯈꯤꯁꯦ ꯄꯨꯊꯖꯥꯠꯂꯣ? ꯄꯨꯊꯖꯥꯠꯂꯣ ꯁꯤꯕꯣ? ꯍꯥꯏꯐꯦꯠ ꯀꯨꯝ ꯌꯥꯗꯧꯗꯤ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ. ꯌꯥꯗꯕꯅꯤ ꯌꯦꯡꯉꯨ. ꯑꯁꯤꯗꯤ ꯀꯩꯅꯣꯝ ꯊꯥꯟꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ? ꯌꯥꯏꯁꯤꯗꯤ ꯁꯦ. ꯌꯥꯏꯁꯤꯗꯤ. ꯄꯨꯊꯈ꯭ꯔꯦꯅ. ꯑꯁꯤ ꯁꯨꯝ ꯄꯨꯈ꯭ꯔꯤ ꯍꯥꯏꯇꯕ ꯁꯨꯝ ꯆꯠ ꯌꯥꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯁꯦ. ꯑꯩ ꯇꯨꯄꯤ ꯌꯥꯎꯗꯕ ꯈ꯭ꯋꯥꯏ ꯁꯣꯏꯕꯅꯦꯕꯁꯦ. ꯇꯨꯄꯤ ꯄꯨꯔꯛꯍꯧꯗ꯭ꯔꯦꯕ. ꯁꯤꯗ ꯂꯨꯄꯥ ꯆꯞꯄꯤꯒ ꯇꯥꯏꯁꯤꯗꯤ ꯇꯥꯎ. ꯐꯖꯩꯌꯦ ꯁꯤꯗꯤ. ꯃꯣꯔꯅꯤꯡ ꯚ꯭ꯌꯨ ꯁꯤ ꯁꯨꯝ ꯌꯥꯏ.
Ngara đang đi phàm mùng với cái cặp mình mà đây. Baby, kỳ mà ta cá lẽ, chứ xong là nó cũng rất lên, sao không tả được xong là cái này cho bạn, cái gì đi nghe. Lấy chỉ xoay chéo rồi này, mà mình cầu thế nè, tưng dựa, không có chuyện khá là của đông tộc rồi, u chứ mà nam tàu toàn đâu à, nó căng cái này rồi cái đó, cái đó chỉ là cái gì à, nó chỉ thâu đi đã, u điệu này. Nungshiti dum shit lenga nang kuro hum gitu ko male di nung shali ai pana koi tumu ya de ka de ke mana wa camera số phú sạch dòng xong rồi tiên. 이 씨네 cây lấm ta thế nào mà bongo 강구 đây lên rồi Này trốn sát đi chứ. không có hay là gì à 돈 들지 않을 때 아버지 어떤 갖고 그것도 바쁜 사람을 안 남는 시 친절함디 떨음디 이랑 도 탐는 한 연구 갖고 깔았고 너무 또 어디 놓아 놓으세요
오케이. 닌 찾았다 있나? 네, 허가를 짜려 봐. 아, 스프리치 확하기 밀리 뛰는. 나 이거 비디오 리용고. 야네 비디오 들으면 내 로이잖아. 비디오 CD에 베라리에. 떴어. 폰도 빨리 bro. 챙기 됩니다. 오늘